Hello everyone, good evening. Mayam ngasi hojik je akoi laikai gi hansing maiti ko to se maiti imni se adubo nungai taba video ma thengnare yam react su tonari ado ai kenom ta ge luang punsi haba keno hai ma gi maming se maming mai se asem borom do mande ado mana rep thibagum akoi gi yamna akoi gi pangal singda yamna kaiba amadi yamna nungai ro daba ma sei si sa ga thado yedo aina humble request ni mete chili now sing da ai yoja sing adoga ai marum pizza sing da ina haijaning badi masigi live lama gi video semagara mana sei ama koi gi pangal communities da sokpa ma ngangi se thu badam tang thingbiyo adoga mari laina ba department sing na som tang thingbiyo asugum ba ja khoi ngalingai da ge dodra ga de si kamela si da war tawnare upura koi gi Pakistan India ni kamela si da tawnari si ado koi pangal chili now sing jo asida comment piru no sumbasi akoi gi mathong moram cha da ba mana number 4 zone ba mafam mai group makong adu asi na hairi do ma cha ba chalam gani number 1 da natra ma yon ba chalam gani aduna ni ma yam khangi si masa si jolam ba natra ga cha ba si ani si da am leram gani ko silwang punsi hairi cha aduna adugi maha ka su yam na react tawna dana ma ka wangang na dana khona dana madu yam to biru no chili now sing ko pera leibra natragana aikogi kana RSS ki follower natragana aikogi anti pangal loiba anti social loiba anti aikogi kedoba miyoising na thadok ko gumba mansale ma ji fazana aikogi kedora gani artist saibasi karigumba sei sakpa pamjaba rap thiba pamjaba oragadi sangnai launai ngangnai ko any karida do sumaina sakhiba ma fo manipur gi artist singer am foleramoi ado magi si taseng nama ki oina akoi gi pangal communities da ke dobani adubo akoi pangal chili now sing na tabiru no yengbiru no aduga masi taru no hairaga su aina ngammoi na dumi ngani social media ji angang su han su loi paina banena aduna ikoi gi maitai chili now sing gi ojaguru sing na si amtang thingjan biyo natraga nam haga si akoi gi department mari leina ba sing na loge oiba action lokat piyo na thamjage aduga luang punsi nang na mingsa seng madi khangdre adubo nang aseng boiro mo seng da boiro mo ko aduda nang nei sei du saga na paisa kya am phangi ba natraga nang oda kari kana riba natraga nang si promote tor ka dor natraga kari leader oi ka dor mo du sei du saga manipur da pangal si kana no mite si kana no kuki si kana no naga si kana no si bo identify nang na to dori bro angang masa tai ko to go no du mo do tung mo no tobigano santi de laimina si ramdam gi lan se sei phana yam sang na labani warabani loina awaba gi mathakta awaba achak pa mai de I gi haibugum tobigano kak thil lagai khoi gi kang nalwai ka torome dusu sorna chanbidana lana chanbidana phagre taduna makha ta bade khoi gi manipur da thokaning da thodok thokaloi aduna ichili now sing da aina haijaning bade men loina sigi koi gi luang pusiba hairi sina yamna ikoi gi minute su phana yam sangi ko mana ke dore sia yam nungai te ta ba yam su nungai ramoi masigumba phattaba thabuk sidagi adagi phattaba communion gi oiba adagi kana go community samada base toba sumba isai nongmai gi natraga su karem ka thaina basi tobiganu ko yam nungai jede ai magi kari si mate amtang myam da ai magi po kai si enghalake ko sini mai hi guys ai mangal ngasi di jati oina ngake jati oina fumjillaga thamliba jati gi wari ai no haidro kani phone kana ne yoli phone kana chai phone kana thai mathang ngalkani sahi ani surabani ko maitai khakna tawrakli balanse chahi ani surabani ko maitai khakna tawrakli balanse jati amta yawdabi maitai khakna tawrakli balanse maitai khakna tawrakli balanse nongmai maru kiraga pakthari ba jati singse mangak loina thudeke nongmai maru kiraga pakthari ba jati singse mathang nganglake number 1 da muslim hanang nganglake number 1 da pangan hanang nganglake noina khali ba se karino ha noina tawri ba se karino
Sahi ani wana taurak liba irangse Sahi ani wana taurak laga onjil laga oina noina karba taural leire number 4 simse Noina onjil laga oina karba taural leire number 4 simse Haurak liba irang sida khara mating pangadara khaluraga onjil laga oina noina karba taural leire number 4 simse loina taural leire Hairu raga jati chawe ꯃꯥꯒꯤꯁꯤ ꯑꯩꯅ ꯌꯥꯝꯅ ꯁꯥꯡ ꯊꯥꯅꯤꯡꯗ꯭ꯔꯦꯀꯣ ꯃꯔꯝꯗꯤ ꯊꯥꯅꯤꯡꯗꯕꯩ ꯃꯔꯝꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯕ ꯇꯨꯀꯠꯆꯕ ꯑꯃ ꯌꯥꯎꯋꯤ ꯃꯥꯏ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯗ ꯑꯗꯣ ꯁꯨꯝꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯖꯥꯇꯤ ꯑꯃꯗ ꯍꯦꯛꯇ ꯀꯩꯗꯧꯕꯁꯤ ꯇꯧꯕꯤꯒꯅꯣ ꯇꯧꯅꯔꯣꯏꯁꯤ ꯇꯧꯅꯒꯨꯝꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯑꯃ ꯂꯥꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯉꯜꯂꯤꯉꯩꯗ ꯊꯤꯡꯕꯤꯍꯧꯁꯤ ꯑꯩꯈꯣꯏ ꯄꯥꯡꯒꯜꯗꯒꯤ ꯁꯨꯒꯨꯝꯕꯅ ꯌꯥꯎꯔꯛꯑꯒꯁꯨ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤ ꯑꯗꯨꯒ ꯑꯩꯅ ꯋꯥ ꯉꯥꯡꯕꯁꯤ ꯑꯃꯨꯛ ꯀꯃꯦꯟꯗ ꯇꯧꯔꯛꯑꯅꯤ ꯑꯩ ꯈꯪꯉꯤ ꯑꯗꯨꯝ ꯈꯪꯖꯩ ꯑꯗꯨꯕꯨ ꯑꯩꯅ ꯉꯥꯡꯉꯛꯏꯁꯤꯡꯁꯤꯗꯤ ꯃꯩ ꯆꯨꯕ ꯃꯐꯝꯁꯤꯡꯗꯣ ꯑꯗꯨ ꯆꯨꯗꯅꯕ ꯉꯥꯡꯕꯅꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯏꯁꯤꯡ ꯆꯥꯏꯕꯅꯤ ꯈꯟꯕꯤꯌꯣ ꯑꯗꯣ ꯕꯠ ꯇꯧꯕꯇꯕꯨ ꯂꯨꯋꯥꯡ ꯄꯨꯟꯁꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯅꯪꯅ ꯌꯥꯝꯅ ꯐꯖꯅ ꯏꯁꯩꯁꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯦꯜꯒꯤ ꯑꯣꯏꯕ ꯏꯁꯩ ꯁꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯅꯪꯒꯨꯝꯕ ꯂꯤꯁꯤꯡ ꯀꯌꯥꯁꯨ ꯂꯥꯛꯈ꯭ꯔꯦ ꯅꯪꯒꯨꯝꯕ ꯂꯤꯁꯤꯡ ꯀꯌꯥꯁꯨ ꯍꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯅꯪꯒꯨꯝꯕ ꯃꯊꯣꯡ ꯅꯪ ꯅꯤꯁꯥ ꯆꯥꯕ ꯃꯤꯁꯨ ꯃꯥꯜꯂꯤ ꯅꯪꯒꯤ ꯅꯁꯛꯇꯨꯒ ꯅꯪꯅ ꯇꯧꯊꯣꯔꯛꯏꯗꯣ ꯑꯗꯣ ꯀꯩꯁꯨ ꯌꯥꯝꯅ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯕ ꯄꯥꯔꯁꯟꯗꯤ ꯑꯣꯏꯔꯝꯃꯔꯣꯏ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯃꯦꯟ ꯇꯧꯅꯔꯤꯕ ꯑꯗꯒꯤ ꯀꯃꯦꯟꯗ ꯍꯨꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯗꯨꯅ ꯐꯠꯇꯕ ꯑꯣꯟꯈꯤꯕ ꯌꯥꯏ ꯑꯗꯨꯒ ꯃꯥꯒꯨꯝꯕ ꯑꯃꯒ ꯍꯦꯛꯇ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏꯒꯤ ꯕꯤꯛ ꯕ꯭ꯔꯣꯗꯔꯒꯤ ꯔꯣꯜ ꯂꯧꯔꯒ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗꯁꯨ ꯍꯥꯏꯔꯒ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝ ꯂꯩꯔꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯗ ꯑꯗꯨꯅ ꯃꯥꯒꯨꯝꯕ ꯑꯃꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯆꯠꯀꯗꯕ ꯅꯠꯇꯦ ꯑꯉꯥꯎꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯑꯉꯥꯎꯕ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯑꯗꯣ ꯉꯥꯎꯔꯤꯕ ꯃꯤꯗꯨꯕꯨ ꯄꯔꯥ ꯇꯝꯕꯤꯕꯗꯤ ꯃꯗꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯇꯧꯕꯤꯔꯛꯀꯅꯤꯅꯁꯨ ꯊꯥꯖꯩ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯃꯌꯥꯝꯅ ꯔꯤꯌꯦꯛ ꯇꯧꯅꯗ꯭ꯔꯤꯕ ꯑꯗꯒꯤ ꯃꯌꯥꯝꯗ ꯀꯩꯗꯧꯔꯒ ꯃꯥꯁꯤ ꯂꯣꯒꯤ ꯑꯣꯏꯕ ꯃꯥꯅ ꯇꯧꯔꯤꯁꯤꯗ ꯀꯌꯥꯃꯨꯛ ꯂꯥꯟꯕꯗꯤ ꯌꯥꯝ ꯂꯥꯜꯂꯦ ꯃꯥꯅ ꯉꯥꯡꯉꯤꯁꯤꯡꯁꯦ ꯑꯗꯣ ꯀꯝꯃꯨꯅꯤꯇꯤꯁ ꯑꯃꯗ ꯕ꯭ꯂꯦꯝ ꯍꯦꯛꯇ ꯇꯧꯕ ꯑꯗꯩ ꯀꯝꯃꯨꯅꯤꯇꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯄꯥꯡꯒꯜꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯑꯇꯩ ꯖꯥꯇꯤꯁꯤꯡꯁꯤ ꯂꯩꯕ ꯄꯥꯡꯒꯜꯗꯩ ꯍꯥꯟꯅ ꯍꯧꯔꯒꯦꯒ ꯍꯥꯏꯕꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯁꯤꯅ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯁꯤ ꯄꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯒꯅ ꯑꯦꯛꯖꯥꯝꯄꯜ ꯄꯥꯡꯒꯜꯁꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯥꯡꯒꯜꯁꯤꯅ ꯄꯋꯥꯔꯁꯤ ꯂꯣꯏꯅꯃꯛ ꯄꯥꯏꯁꯜꯂ ꯂꯩꯔꯒ ꯑꯩꯈꯣꯏ ꯄꯥꯡꯒꯜꯁꯤꯒꯤ ꯃꯈꯥꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯄꯥꯡꯒꯜꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕꯒꯤ ꯁꯤఎꯝꯁꯨ ꯄꯥꯡꯒꯜ ꯑꯣꯏꯔꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯨ ꯄꯥꯡꯒꯜ ꯑꯣꯏꯔꯕ ꯑꯦꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤ ꯄꯥꯡꯒꯜꯅ ꯄꯥꯏꯕꯩ ꯇꯥꯏꯞꯇ ꯑꯃ ꯃꯥꯏꯁꯤ ꯉꯥꯡꯉꯤꯀꯣ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯑꯗꯨ ꯅꯪꯅ ꯍꯦꯛꯇ ꯍꯥꯏꯔꯒꯁꯨ ꯆꯠꯂꯣꯏ ꯅꯪꯒꯨꯝꯕ ꯂꯤꯁꯤꯡ ꯀꯌꯥ ꯊꯣꯛꯂꯛꯈ꯭ꯔꯦ ꯑꯗꯨ ꯏꯔꯝꯗꯝꯁꯤꯗ ꯑꯗꯨ ꯅꯋꯥ ꯂꯧꯈꯤꯗ꯭ꯔꯦ ꯂꯧꯁꯨ ꯂꯧꯔꯣꯏ ꯑꯗꯨ ꯇꯧꯕꯇꯕꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯀꯃꯦꯟꯁꯤ ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯊꯝꯕ ꯅꯪꯉꯔꯣꯏ ꯀꯃꯦꯟ ꯃꯌꯥꯝ ꯄꯥꯗꯦꯅ ꯋꯥꯔꯧꯕꯤꯒꯅꯨ ꯁꯣꯔꯤ ꯑꯝꯇ ꯚꯥꯞ ꯇꯥꯍꯟꯕꯤꯌꯨ ꯁꯣꯅꯤꯌꯥ ꯁꯤꯀꯟꯗꯔ ꯕ꯭ꯔꯣꯅ ꯑꯝꯇ ꯚꯥꯞ ꯇꯥꯍꯟꯕꯤꯌꯨ ꯑꯣꯀꯦ ꯑꯩꯅ ꯇꯥꯍꯜꯂꯒꯁꯨ ꯃꯗꯨ ꯑꯩꯅ ꯊꯝꯃꯤꯁꯤꯗ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯒꯗꯤ ꯐꯔꯦꯀꯣ ꯗ꯭ꯔꯒ ꯍꯥꯏꯁꯤ ꯀꯝꯃꯨꯅꯤꯇꯤꯁ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯣꯟꯆꯥꯏ ꯑꯃꯠꯇ ꯄꯥꯡꯒꯜꯗ ꯅꯠꯇꯦ ꯃꯥꯅꯦ ꯑꯗꯨ ꯆꯨꯝꯃꯦ ꯑꯗꯣ ꯌꯨꯁꯨ ꯗ꯭ꯔꯒꯅꯤ ꯑꯗꯒꯤ ꯒꯟꯖꯥꯁꯨ ꯗ꯭ꯔꯒꯅꯤ नंबर 4 सु ड्रगनी एवरी ऑल लोइनमक अखोई ड्रगनी निशानी ड्रग हाइसिदा मु हिदाकनी नमु कनागुम चेलकनी को निशागी ड्रग तुनी को हाइसा अखोई निशाना कै कोई हाइनबदो अदुनी अदुना ꯑꯩ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯅꯉꯣꯟꯗ ꯃꯌꯥꯝꯗ ꯁꯣꯏꯅ ꯊꯝꯖꯈ꯭ꯔꯦ ꯅꯤꯁꯥ ꯌꯣꯜꯕ ꯑꯗꯒꯤ ꯃꯅꯤꯄꯨꯔꯁꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤ ꯄꯥꯡꯒꯜꯅ ꯄꯥꯏꯕ ꯅꯠꯇꯦ ꯂꯣ ꯑꯦꯟ ꯑꯣꯊꯣꯔꯤꯇꯤꯁꯤ ꯄꯥꯡꯒꯜꯅ ꯍꯦꯛꯇ ꯂꯣꯏꯅ ꯍꯥꯏ ꯂꯦꯚꯦꯜꯗ ꯂꯩꯕ ꯅꯠꯇꯦ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤꯗꯤ ꯂꯩꯕ ꯅꯠꯇꯦ ꯀꯅꯥꯅ ꯄꯥꯏꯔꯤꯅꯣ ꯀꯔꯤ ꯇꯧꯔꯤꯅꯣ ꯑꯗꯨꯅ ꯁꯥꯅ ꯈꯟꯊꯔꯒ ꯉꯥꯡꯉꯨ ꯑꯗꯨꯅ ꯃꯤ ꯂꯥꯛ 3 ꯈꯛ ꯂꯩꯕꯁꯤꯅ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯅꯤꯡꯈꯥ ꯇꯝꯅ ꯊꯕꯛ ꯇꯧꯗꯣꯔꯤꯃꯣ ꯅꯠꯇ꯭ꯔꯒ ꯃꯦꯖꯔ ꯀꯝꯃꯨꯅꯤꯇꯤꯅ ꯌꯥꯗꯕ ꯊꯕꯛ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯔꯤꯃꯣ ꯃꯁꯤꯅ ꯁꯥꯒꯤ ꯅꯀꯣꯛꯇꯨꯗ ꯁꯟꯊꯤ ꯍꯥꯟꯒꯅꯨ ꯂꯨꯋꯥꯡ ꯄꯨꯟꯁꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯅꯪ ꯑꯗꯣ ꯅꯪ ꯐꯖꯅ ꯁꯦꯡꯗꯣꯛꯑꯒ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯁꯣꯏꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦꯅ ꯍꯥꯏꯔꯛꯑꯒꯗꯤ ꯐꯩ ꯑꯗꯨ ꯅꯠꯇꯕꯤꯗꯗꯤ ꯃꯁꯤꯒꯤ ꯁꯨꯒꯨꯝꯕ ꯃꯍꯤꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯊꯨꯕꯗ ꯑꯩꯈꯣꯏꯁꯤꯒꯤ ꯋꯥꯔꯛ ꯋꯥꯇꯦꯝ ꯍꯧꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯏꯔꯝꯗꯝꯗ ꯂꯣꯛꯄ ꯀꯥꯡꯗꯦ ꯁꯥꯟꯇꯤ ꯊꯨꯒꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯔꯛꯇ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯗꯨꯝ ꯑꯣꯏꯔꯒ ꯂꯩꯔꯅꯦꯕ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ
ꯑꯇꯤ ꯍꯥꯏꯁ ꯂꯩꯉꯥꯛꯄ ꯕ꯭ꯔꯣ ꯌꯨ ꯋꯥꯠꯄꯒꯤ ꯃꯥꯒꯤꯁꯤ ꯍꯌꯦꯡ ꯑꯩ ꯊꯤꯜꯂꯨꯈꯤꯒꯦ ꯑꯗꯨꯒ ꯒꯨꯗ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤꯀꯣ ꯍꯧꯖꯤꯛꯀꯤꯗꯨꯗ ꯔꯤꯌꯦꯛ ꯇꯧꯅꯗꯅ ꯑꯗꯒꯤ ꯀꯩꯗꯧꯕꯗꯣ ꯊꯣꯏꯗꯣꯛꯅ ꯇꯧꯔꯨꯅꯣ ꯑꯗꯨ ꯚꯦꯂꯨꯂꯦꯁ ꯑꯣꯏꯕ ꯃꯈꯣꯏꯁꯤ ꯗꯨ ꯑꯣꯔ ꯗꯥꯏ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯁꯥꯗꯣ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯗ꯭ꯔꯕ ꯑꯗꯨꯗ ꯉꯥꯡꯅꯤꯡꯕꯇ ꯉꯥꯡꯕ ꯑꯗꯒꯤ ꯑꯥꯏꯟ ꯂꯣꯁꯤꯕꯨ ꯀꯤꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯁꯤꯡ ꯑꯣꯏꯔꯝꯒꯅꯤꯅꯁꯨ ꯊꯥꯖꯩ ꯑꯗꯣ ꯃꯔꯝ ꯆꯥꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯏꯗꯨꯀꯦꯇꯦꯠ ꯄꯥꯔꯁꯟ ꯑꯃꯅꯗꯤ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯉꯥꯡꯉꯛꯑꯣꯏꯅ ꯈꯜꯂꯤꯀꯣ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤ ꯑꯃꯅꯗꯤ ꯑꯗꯨꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯂꯧꯔꯨꯅꯨ ꯆꯨꯝꯃꯦ ꯔꯥꯀꯦꯁꯣꯔ ꯂꯨꯀ꯭ꯔꯥꯝ ꯑꯗꯨꯕꯨ ꯑꯁꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯃꯩꯇꯩ ꯏꯆꯤꯟꯅꯥꯎꯗꯒꯤ ꯔꯥꯀꯦꯁꯣꯔ ꯂꯨꯀ꯭ꯔꯥꯝꯅ ꯍꯥꯏꯕꯤꯔꯤꯗꯣ ꯑꯗꯣ ꯁꯦꯔꯤꯌꯁꯁꯤ ꯑꯩꯕꯨꯗꯤ ꯈꯟꯖꯗ꯭ꯔꯦꯅꯦ ꯑꯗꯣ ꯀꯃꯦꯟꯗ ꯋꯥꯔ ꯇꯧꯅꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤꯗꯣ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯩꯅ ꯂꯥꯏꯚꯁꯤ ꯊꯥꯔꯛꯄꯅꯤꯀꯣ ꯃꯥꯒꯤ FB ꯑꯦꯀꯥꯎꯟꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯂꯨꯋꯥꯡ ꯄꯨꯟꯁꯤ ꯍꯥꯏꯕꯅꯤ ꯂꯨꯋꯥꯡ ꯄꯨꯟꯁꯤ ꯍꯥꯏꯅ ꯃꯥꯒꯤꯗꯣ ꯂꯩꯕꯅꯤ ꯑꯗꯣ ꯂꯥꯏꯚꯇꯣ ꯍꯪꯒꯠꯂꯒ ꯑꯩ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯁꯨ ꯊꯥꯈꯤꯕꯅꯤꯀꯣ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯦꯕ꯭ꯔꯤꯋꯥꯟ ꯑꯗꯨꯅ ꯃꯌꯥꯝ ꯀꯃꯦꯟꯗ ꯀꯩꯗ ꯑꯝꯇ ꯉꯥꯡꯅꯕꯤꯔꯅꯨ ꯃꯊꯣꯡ ꯆꯥꯗꯕ ꯃꯤꯗꯨꯒꯀꯣ ꯂꯥꯏꯐꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯊꯦꯡꯛ ꯌꯨ